Ngasi numida wairam phone ke ba kanglai pa ke mera ge pause de ki maru oba pau khara khangasara ka miyam da khudo tamjige tubul jawjang te lambi paring da chingning khai ba de ge lambi phangna drei tubul jawjang te phawraga besnu puta ba lambi paring ge tubul khul ma pada ngarang numida wairam phutcha marom lambi kinda ke ba de ge hauji gari kaya pandun leire hari ba lambi paring asi double lane on the bagi damakta sem sana bagi damai asian development Bank campaign gi makha da hauzik yamna kana thabo paikhalibani lambi kinthaki ba asigi pau he phangbaga company gi kangu thodok thofam da changsin-duna lambi sembagi thabo paikha pa haukre haire amaram na tubu village amadi atem yamna hauzik lambi chatpa yada duna lairiba asi athubada semdin sajimbagi thabo paikha pi duna none amadi tamelonglom dagi lapa miyamna bisnupur chatna ba honavada awaba mayukna dana ba thabo paikha pi haire Lupa songa amadi lising ama piraga BJP gi phiral paiduna Prime Minister Olusi haurakpada mama oibising na yafam thokte Sujata lamda masigi mama oibising na Manipur da thokliba lal manung da khutta salai tareke phiral paiduna khongjang changsing khiba singna lupa songa lising piraga Prime Minister lakpa Olusi haina haurakpada mama oibising na yafam thokte haina imagi mairagi luchingbi DA Sujata na mama oibising da phong na appeal taukre wafam asi PPM imagi maira amade awang sengmai kanba apun manupi lupna lamda masigi tungan ba maira paibisinga lonina National Highway 2 da free moment hello haiduna dabi tautuna tha asigi mangadege sengmai bazar da sangsilakhiba khongjang da saruk yakhibi imasingi mafamda mahangna ngasi phongdokhibane ngasigi khongjang aduda saruk yakhibi maira paibisingda Wangang laduna TA Sujata na haike tholi balal manung da khuta salai tareki fera faiduna khongjang changsing khiba mama oibising amade miyamna BJP gi firal paiduna Narendra Modi okpa thokfam thokte haiba yaungna wafam kaya su phongdokhi makha tarakpa pauda popular government lehengadavani laldo homa center na Kuki khulai fiber single suspension of operations su agreement khuyek pina bakhak na Manipur gi watok loisan hanba ngamloi State asida popular government ama lehentuna political gi waro simpura kadavani haina Mizoram gi chief minister aldo hamana phongdokre diprinda piba interview amada mahakna haiki kumja lising aniga subna kun gomdegi metada kanglup ki rang thokraba matungda Prime Minister Narendra Modi na Manipur da laknaba thorang tawribasi afaba khongthangni adum oinamak mari leinaba singa wari sanaduna waro simpurakna ba honaba mathoktai Makatarakpa pauda Manipur da separate administration gi demand tanba yaroi FNCC Manipur da separate administration gi demand tanba yaroi Naga gi lam oiriba kharang wifi je thomkholui amadi sijang da Kuki militant singi designated camp sanaba thorang khongpham handokpiyu amasung Naga singna khundariba mafam punamaktage khulai paiba Kuki militant sing chalangki gadavani haina Full Hills Naga Coordination Committee FNCC na Prime Minister da wakat kray Prime Minister da thaki ba wakat Cherol amada FNCC na hai Kuki militant singi designated camp sagani haina thorang tawriba kharang wifi je thomkhoilui amasung sijang hariba mafam sing ase Kangpokpi subdivision gi manung sana laiba Naga singi lamne hariba mafam sing asida designated camp amata sahanbiganu Kuki militant sing na Kangpokpi Jojang Tek Kotland Kotjim Kharang Wifi Harautel Lairon Wifi Kunko Molhoi Tingkai amade Sinai na chingba mafam sing da operate tawduna miyamda mayoy minay chathabagi thawong kudak telefangadavani makatarakpa pauda NI sangdokpa yakhibagi mayokta Surasampur da irang thokhiba oiramle Surasampur da Prime Minister Narendra Modi gi khongjat ka mari lanyana sem sariba sing mayoy kharana ama ata thoan bayawna achawba irang ama ngarang numidang thokhibadu phibam laksingkhrei hiramasi gi matangna Surasampur gi Kuki miyam na thadorakpa siol aman hai Kuki jo council na miyam ga tanaramba tawdana National Highway 2 da free moment lehenabagi ayaba pithoklubagi damak yaningdaba phongdokpagi ahama khongthang oina ngarang numidang Surasampur da khongjang changsingkhibani KNO amade UPF na Manipur gi territorial integrity ka hello have from yauna suspension of operation su agreement khuyak pinakhibagi thong adu su Surasampur gi miyam na yaning di haire Kuki Furuk Kimioy kaya sikhibaga loina na
Haujisu miyoi kayana awaba mayoknaringai chedak asida lohongbagi decoration tawbo oina Prime Minister lapagi matangda leitinggo eba maungda semga sagalapagi thong chatharakpa adu miyambo atamna singnabani haina lawi Angang sing sara healing Israel gi Harzok unabigi UK gi Prime Minister yening da phungdokri Gazar angang sing saningai leitaduna sara healing yum sakasunumita Israel gi President butaram opagi dama UK gi Prime Minister Keir Starmer bu British MP singna kan yening da phungdokri Israel gi President Isaac Herzog pumatau kram United Kingdom na sangwa yahalibano haina hangladuna Starmer masama ki party manungdagi yauna politician singna Hanglaba Pawbada Starmer na London the Israel gi President unaki amasum Parliament the Prime Minister da wang hangbigi session manungda Scottish National Party gi Westminster losing ba Stephens Plana Starmer bu Israel gi President unanabigi dama kan yaning da phungtoki Gaza mangpham oirabani angang singna saningai leitedunu sara helaba matam sida Prime Minister sina nupa subu changjafam pigini hairi biskari hairi bano haina hangki MP na haiki politician miyam pulap serak pibi apam phongdok liba masum makhoi mayum makhoi imung amasum makhoi maru mapang mang tahan kiba artillery shell singda sahi tawkiba mi amabu Starmer na mayum da taram okhre mang haiki Starmer na Israel da khulai yuanba lepagi mohut amasum misam lising kya hatkraba Israel ki lan gi pakhumoina leba asigi mathakta athing basing thambagi mohor hagok unna phirep lawri Prime Minister Starmer na reason sida santi purakna bahona badam hangna diplomacy thadok loi haina khungki genocide amani haina economic observer amasum government kyana launaraba lana sigidama Israel gi mayokta wan thokleiba thauranga mata British government na paikatti haina maral siduna lakli lana sigi matangna condition khara Israel na ngakna satrabadi Palestine bu leba am oina sakhangani haina Starmer na kianki UK na Israel government ki extremist members ki mathakta athing bus thamkre amasum Gaza da sisuna bu khulai makhal khara export tonaba licensing su suspend tokre adumaina ma masigi hena tanba political goeba khongthang singi apamba parks na phungdok narakli hari MP amasum Lord Nifuna UK da Harzok sanghandana bu government takshin ki amasum hak lakpasina UN treaty amagi makhara government pu genocide ta Senahan yai haina makoina nungnang phungdoki Green Party lusing ba Jack Polanski na hagok Gaza Israel government na zona sasha thabada yawbi maral shiri Israel gi president ma ko unana ba thunglaba matungda makhut sokna bigi muhut korau hangen sangadabani haina Polanski na haki hagok na Gaza da karisu khangdaba misa mamata leiti loinana responsible oi haina mamangna phungdoki balai English ngani ga kun go homdoi October da haukiba lan gi manung sanna sai edu gi December tha da Gaza da artillery shell ama kapsin dringai da maangna aina nangona thajaba thammi haiba ohai sisina duna shell adu da sahi tawkhiyari Israel na talabasu Gaza city da dum laigani WHO Gaza city the operation kan khalagani maramaduna maphamadudagi myam sianana ba Israel gi military na warning pirabasu UN gi health agency gi workers in Gaza city da dum laigani haina yum sakaisu numita laktokre Gaza da leiba misam sing da WHO amasum partners sing Gaza city da dum laigani haina World Health Organization WHO na agency gi X account haiki Israel gi army na Gaza city khudum chanana ba panamda city asida sathaba attacks sing kan khalagli Gaza city asi langoi chalaba Gaza strip maruiba urban center ni khwaidigi nova evacuation order adu WHO na nungaiti haina UN agency sigi head Trados Adhanom Ghebreyesus na X taiki maunaki Gaza strip ki kha thangba sarukta Israel na humanitarian zone amani hariba mafamda Gaza city gi miyoi million ama satkadabani haiba Israel gi dimanasi oithokpa yaroi zone adu da hanadigi leiraba miyoi sing support tawnaba service matiksan natragana marang kaina leiti haina maunaki Gaza street thabak toriba hospital singi manungda tangkhai di Gaza city da leyamasung Gaza gi health system na lemhoriba hospital sing sigi manungda amata thadokpa ngamloi Gaza da thukliba mang takpa si miyoibna thukan bani amasum masigi daita aikoi pumbada lei hairaduna maangna international community da thabak paikhatna ba takshinki English ngani ga kun go homdoi gi October da Hamas na Israel di attack tawduna miyoi lising amaga sani ga taraga mapan ayamana misam sing shikraba matungdagi Israel na Gaza da operation sing sathaduna lakli
Israelna laman khumduna sathaba operationsinda hauzik phawbada Palestinians lising humfuga mari hena ayambana misam sikri haina Hamasna panba zagagi health ministry na hairi Gazada laibi health ministry na people report khaktamak thajaningai oi haina United Nations na lawi UN na Gaza gi mafam kyada sak tang ba thokle haina laukthokre adubu Israel na yadri hena su paus to makhatari Nepal gi president Santipura na bataksingkhre Nepal gi president Ramchandra Podel na sagol sunumita nakan pumba da santingang na bataksingkhre hauzik laibi political ge ba phibam ko na ba lambi ama constitutional framework manung thina ba mahakna hotnari haina president na phongdokhi hauzik laibi bastarang na ba phibam gi matang na president na wangang ba handa case na han mani khongjang jangchili ba Zenzi group sing leba poponumita president gi office amasu mahaki private residence mai thakraba matung mahak miam uba phangdri hauzik military na ngak senduna thamliba Podel na miam amasu mari leinaba punamakta khangba kanana ba masum luraba tanpham asida law and order kahendana thambada mating pangnam staction ki democracy ngak siana ba masum hauzik lariba political goeba phibam masi kokna ba lambi ama constitutional framework manungda thina ba masum law and order kahendana thamna ba ahakna hotna ba yaba khudima khotnari haina president phungtoki makna nakal punamakta athuba matamda problem masi kokna ba lambi ama thina ba makna hotnari ba singa sida thajaba thamna ba su takshin ki khongjang sangchiliba citizen singi demand sing phangna ba masum khongpham Handuna leba sida peace amasum order kahendana thambada mating pangnaba lambi ama thina ba khonariba sida thajaba thamnaba party punamakta appeal tawri haina mana makhatana phongtokhi thagdok thokraba matung president miyamangda tholakani amasum leba miyamda wa ngangani haina miyoi kyan asa tawkhi madugi mamangda maraki weba government ama salaina balusing ba makhanana ba president Podel amasu army chief Asok Ras Gigdelna Hongjang Sangchiliba Zenji group singi mihut singa Badra Kalida leiba army headquarter unakhiri Maraki weba government ama lusing na ba Hongjang Sangchiliba Zenji group na khanaba mihoi singi manungda hanigi chief justice Sushila Karki Kathamdugi mayor Balendra Samasu atay miyoi kaya miyoi ani miyoi yawi haina su makoina makhatana su phongdok hena su pawks na report tawri mahairoina lusing ba hingsa yaw ba khongjang amagi lusing ba leba pokonumita prime minister gi pham thadokhiba KP Sharma Oli gi mhut interim leader na singani tuan ba mari laina ba sim khanari haina army gi spokesperson web na phongdokhi adomoina mak mahakna maming amata pankidi aikoina tuan stakeholders singa wari hanjin sanari ba wari singa duna leba sida law and order kai hendana thambaga loinana hauji oiriba phiba masi kokna lambi ama thibada maruoina miyeng thami haina army spokesperson amana phongdok hena su pawks na makhata na report tawri yumsakasa numita sigumba mi phamki du karimata kana ba phangdi anauba executive head adu akaknaba matam amagi manungda election nauna pangthokadaba miyoi oigani haina pawge likhun sinu su makhata na haidi Tedana sum miyamna thamjage hausikui di miyam paw si matang ase lusinjarage amasum makhata ba anauba update miyam punanga mina sena channel sigi maikairi gi myang phamda makhata na thamjare